ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯖꯕꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯑꯉꯥꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯨꯃꯟ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯀꯤꯅ ꯃꯤ ꯈꯨꯌꯦꯡ ꯌꯦꯡꯂꯗꯨꯅ ꯒꯥꯏꯅꯤ ꯋꯥꯔꯗ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯏꯅꯤ ꯋꯥꯔꯗ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯅꯨꯡꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯕꯨ ꯄꯝꯂꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗ ꯑꯉꯥꯡꯗꯨꯕꯨ ꯄꯤꯗꯨꯅ ꯏꯔꯨꯖꯕ ꯂꯣꯏꯔꯕꯅꯤ, ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯤ ꯇꯨꯝꯍꯜꯂꯨ, ꯑꯩ ꯔꯣꯟ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯂꯦꯞꯂꯤꯕ ꯅꯔꯁ ꯑꯗꯨ ꯎꯕꯗ, ꯅꯪꯗꯤ ꯑꯅꯧꯕ꯭ꯔꯥ? ꯅꯍꯥꯟꯈꯩ ꯎꯗꯦ꯫ ꯅꯔꯁꯇꯨꯅꯁꯨ, ꯃꯥꯅꯦ, ꯉꯁꯤꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯗ꯭ꯌꯨꯇꯤ ꯄꯨꯕ ꯍꯧꯔꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯔꯁꯇꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕ ꯅꯔꯁꯇꯨ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯃꯥꯗꯨꯁꯨ ꯇꯨꯝꯊꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯑꯉꯥꯡꯗꯨꯕꯨ ꯄꯨꯈꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯣꯏꯍꯪ ꯍꯪꯂꯝꯃꯤ꯫ ꯅꯔꯁ ꯑꯗꯨꯁꯨ ꯑꯉꯥꯡꯗꯨꯕꯨ ꯄꯝꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯗꯣꯛꯇꯔ ꯀꯗꯥꯏꯗ ꯂꯩ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯔꯁ ꯑꯗꯨꯗꯤ ꯈꯪꯗꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯇꯤꯀꯦꯠ ꯀꯛꯐꯝꯗ ꯍꯪꯕꯤꯌꯨ ꯍꯥꯏꯔꯝꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯗꯣꯛꯇꯔ ꯊꯤꯅꯔꯤꯉꯩ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯅꯨꯄꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯂꯥꯛꯄꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯉꯥꯡ ꯑꯗꯨ ꯁꯛꯐꯝ ꯑꯃ ꯑꯣꯟꯗꯨꯅ ꯌꯥꯝ ꯍꯧꯅ ꯅꯣꯛꯂꯛꯈꯤ꯫ ꯅꯔꯁ ꯑꯗꯨꯁꯨ ꯑꯉꯥꯡꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯇꯩ ꯃꯅꯥꯎ ꯑꯃꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ, ꯅꯣꯏꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯕꯤꯔꯣ꯫ ꯅꯨꯄꯤ ꯑꯗꯨ ꯅꯔꯁ ꯅꯠꯇꯦ, ꯑꯉꯥꯡ ꯍꯨꯔꯥꯟꯗꯨꯅ ꯃꯆꯥ ꯌꯥꯎꯖꯗꯕ ꯃꯇꯩ ꯃꯅꯥꯎꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯗꯨꯅ ꯌꯣꯟꯕ ꯅꯨꯄꯤꯅꯤ꯫ ꯑꯔꯨꯟ ꯑꯃꯗꯤ ꯕꯤꯅꯥ ꯃꯆꯥ ꯀꯨꯏꯅ ꯌꯥꯎꯗꯕꯗꯒꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯔꯐꯥꯟꯗꯒꯤ ꯂꯧꯔꯒ ꯌꯣꯛꯀꯦ ꯍꯥꯏꯗꯨꯅ ꯑꯣꯔꯐꯥꯟꯗ ꯂꯥꯛꯄꯅꯤ꯫ ꯃꯐꯝꯗꯨꯗ ꯊꯦꯡꯅꯈꯤꯕꯅꯤ ꯅꯨꯄꯤꯁꯦ꯫ ꯕꯤꯅꯥꯅ, ꯅꯣꯏ ꯑꯣꯔꯐꯥꯟꯒꯤ ꯃꯦꯗꯥꯝꯗꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯃꯦꯗꯥꯝꯗꯤ ꯂꯥꯛꯇ꯭ꯔꯤ, ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ? ꯑꯗꯨꯗ ꯑꯔꯨꯟꯁꯨ, ꯑꯉꯥꯡ ꯑꯃ ꯌꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕ ꯂꯥꯛꯆꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ, ꯆꯍꯤ ꯀꯌꯥꯒꯤ ꯑꯉꯥꯡꯅꯣ? ꯆꯍꯤ ꯐꯥꯗ꯭ꯔꯤꯕ, ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯝꯖꯩ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯍꯌꯦꯡꯋꯥꯏ ꯑꯌꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕꯤꯅꯤ꯫ ꯃꯐꯝꯁꯤꯗꯗꯤ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯂꯩꯇꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯄꯥꯝꯂꯕꯗꯤ ꯑꯩ ꯁꯤꯜꯂꯛꯀꯦ, ꯃꯇꯝ ꯈꯔ ꯉꯥꯏꯔꯣ꯫ ꯑꯔꯨꯟꯒꯤ ꯃꯃꯥꯅ ꯕꯤꯅꯥꯕꯨ ꯃꯆꯥ ꯌꯥꯎꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯄ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯆꯥ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯔꯨꯟꯒꯤ ꯃꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯅꯕ ꯁꯤꯜꯂꯛꯄꯗꯒꯤ ꯕꯤꯅꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤ ꯎꯪꯗꯨꯅ ꯂꯩꯕ ꯎꯕꯗ ꯑꯔꯨꯟꯅ ꯕꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯇꯝ ꯈꯔ ꯃꯄꯥꯟꯂꯣꯝꯗ ꯀꯣꯏꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯇꯝꯈꯔꯗꯤ ꯚꯔꯥꯗ ꯂꯩꯔꯨꯔꯁꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯊꯤꯔꯁꯤ꯫ ꯑꯉꯥꯡꯗꯨ ꯐꯪꯕꯒ ꯌꯨꯝꯗ ꯏꯕꯥꯅꯤꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯝ ꯈꯔ ꯚꯔꯥꯗ ꯂꯩꯈꯤꯕꯅꯤ꯫ ꯕꯤꯅꯥꯒ ꯑꯔꯨꯟꯒꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯂꯩꯔꯕꯗꯤ ꯌꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯑꯔꯣꯏꯕꯒꯤ ꯑꯣꯔꯐꯥꯟꯗꯨꯗꯅꯤ ꯅꯨꯄꯤꯗꯨ ꯊꯦꯡꯅꯈꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯔꯨꯟꯒ ꯕꯤꯅꯥꯒꯅ ꯈꯜꯂꯤꯕꯅ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯅꯔꯒ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯂꯧꯔꯤꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯔꯨꯟꯒꯤ ꯃꯃꯥꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯁꯨ ꯎꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯅ ꯅꯣꯛꯄꯁꯤ ꯑꯍꯟꯒ ꯆꯞ ꯃꯥꯟꯅ ꯅꯣꯛꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯗꯨꯅ ꯀꯔꯤꯅꯣ ꯑꯉꯥꯡꯅ ꯅꯣꯛꯄꯕꯨ ꯑꯁꯨꯛ ꯍꯧꯅ ꯑꯍꯟꯒꯨꯝ ꯅꯣꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯅꯥꯟꯕ ꯃꯇꯝꯗ ꯃꯈꯨꯠꯇ ꯆꯤꯛꯂꯛꯄꯗ ꯏ ꯊꯣꯛꯂꯝꯃꯤ꯫ ꯀꯔꯤ ꯑꯉꯥꯡꯅꯣ? ꯃꯌꯥꯁꯨ ꯍꯧꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯅ ꯆꯤꯛꯄꯗꯕꯨ ꯏ ꯊꯣꯛꯂꯤꯕꯁꯤꯕꯨ? ꯏꯁ, ꯑꯐꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯃꯁꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯕꯤꯅꯥꯅ ꯑꯔꯨꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯌꯥꯁꯨ ꯍꯧꯗ꯭ꯔꯤꯉꯩ ꯆꯤꯛꯄꯗ ꯀꯔꯝꯅ ꯏ ꯊꯣꯛꯂꯤꯕꯅꯣ? ꯐꯔꯕꯅꯤ ꯆꯤꯛꯂꯤꯗꯨ,
Angang litringaidasu wari yamna ngangdai. Angang leiriba kandasu kai kaino mathongrom khangdaba. Angang nabu handumai noi kaina. Tabu yadaba napchadaba ngakta. Hainariŋaida angang do amuksu noglaki. Binasu karino taurisibo. Angang mana ahan makhonda noklibasibu haiduna angang aduda munna yengduna lei. Magise makanauda problem leramani. Hayeng doctor da puraga yengthosi. Asumna hainarami. Namidang tumlingai Bina na makhol ama tabadagi yenglubada angang adu yam kanna noktuna leiramki. Asumna sum yenglingai angang thamliba adomdagi yamna wangba amuba mami ama taraki. Kina arunbu haudokena onthorpa matamda Arungi mayadagi angang makut hindorakpadagi kanna lauduna mikap tholaki. Bina na laubadagi adun sa mikap tholaki. Kaidawragi hangbada angang da sukablaki. Bina di angang adubu ubada yam kiram. Arunda hauzikta angang sigi manakta amuba maliplami haibada. As mangdu boirangani se. Angang sisu mabuk lambay kapi. Sanggom pithaklabam ta toksisi. Bina su kina angang adubu sanggom pithakpada. Angang aduna sanggom thaklibadu ubada nungsiba phauraki. Angangse masakti yam nungsidra haiduna yenglaga leibada angang du lok khubada machinda sangom tairibada ubada aruna taithokpada makutta yam kanna chiklaki arun su makutta lokthoknaba chingthokpada angang dudi makutta napaki mataududa Bina su pakhana angang adubu chingthoklami ahanbadadi arun ga Bina ga sunoktuna isadi ya yaudраsu chikpa hairi haiduna nokcherami angang aduna yumda lakpa namitagi imungdu Karino khangdaba maongda tawba hauraki ahingda nokpa mi ama koi chatpa ka khuding koi chatna leibagum tawrami nong masu arungi mamana angang adubu poduna dukan thoraklami lambi da laikai mina angang se masak yam nungsini haiduna laknabadusu angang du hekta noglaki masuna nokpagi khonjen du tabada arungi mama dudi yamna kirami laikai mi singsu masigi angang sidi afaba angang natti haiduna hainerami arungi mama aduna angang si kamai tawrino Nokpa sibo hal amagum tauriba sibo hairaki. Arunna. Ima, magido makanauda problem kharli. Doctor yengbada hairakhrabani. Chawraga pharakani haidara. Phare adubo oirati. Ado mai khunokto kini he. Asumna haiduna noglaklami. Binagi mamangda akiba kaya ama manglami. Angang asina manembok hatpa amadi Mapuraiba arungi makhutsi angang duna chikpada hu ka duna leiramba mabu su hatna ba khotna ba nungtigi mangda akiba mayam mangbada Binasi tumpham khanglamde angang du matam ayambada Bina ga loina duna ta leirami aduna thabak chathokringai Bina na angang adubu pamduna leirami angang du masak yam nungsi asumna pamlingai angang du yam kanna noglaki aduga asumna hairaki noina tawriba thabakse chummi haina khanbra noigi nungaina ba khotnabada Migi awabadi udaba nasagi aseba semdo natrabadi awaba tagani Karino angang sibo wangang lisibo haiduna kina angang adu thanamduna chenthoraki nong masu Bina mathanda chakhumda leiringai mi ama changlakpagi sawum phangbada mamai leithopada angang du lungda sakhum amada leptuna leiramki Bina di mataudu ubada wantharami mana gyan tarakpada arunga manembokka leirami Bina su arunda asumna Angang si pitokro afaba angang nate asumna kaptuna wari tamnami arun ga mama ga nasu karino Bina nangbu ngawraba angang na wangang lei haiduba chakhumda su lepami haiduba taba yaba wararba duba ngawre masa sibu pitoko haisibu karino ngawbagi natro nangna kiraga na isudo aiga leirage imung sigidi sagaigi mairani hairamduna angang du puraga thoki arunsu Bina nang ngasi ngangli bo adu kai angang si pithoko haibo haidudi haikri matungda jekshila nasindagi asengwa haibo yaukhrabadi imana angang se ikhoini yangang nati khangkhrabadi kamdongni Tama aina haise asengbane angang se migi angang atega manadaba maong ama tawi ngasi magi masaktu bada ayam kire magale gadaba kire ayam kire tamo Karino ay kilay bagas ni Karino mamahay ba pang dry do na angang amayok pasiso matok sa atin isoray ko na piri batandi si Karino basi Karipak Kino somda nakkamdawri
angang mangkhre haiduna angang mamaduna police ta thialami. Hospital adusu nupa ama lekhidaba amadi angang mangkhiba aduda irang thoklami. Doctor leitabadagi sibani haiduna asiba masa loramde. Pauda hospital dagi pokpada ngairiba angang mangkhre. Doctor leitabadagi nupa ama lekhidre haiduna khabar dasu hapkhibani. Paudu arunsu thengnaki adubu makhoina yokriba angang aduni haibadi khanglamde. Nongmagi binadi angang adubu kiba phawba hengalaki. Maga leiragana heli angang sina akiba mata utpasu. Nongmasu arunna thabak chatkringai manembongna luhongba chatkhiba kanda bina na phi suringai angang du kappe haiduna changlubada angang dudi bina ubada noktuna. Noi aina haiba tadrabanina phai haiduna songsilaktuna bina gi makhori melaki. Bina se yang wana so tali honduna. Ikoina kari lanba yaukhrabage. Aduda angang duna nasagi nara su khangda. Si haiduna akoibadu koipai paiduna. Hangzau noina angang sibu lauriba nupiduda natrabadi nang soidana hatkani. Hairamlaga angang du hamungda tumina amuk tomki. Binadi makhori metlambagi wana sordu honduna angang du yenglami. Asumna arun halakpa ngairami. Arun hek halakpaga wari du tamlami. Binagi khorida musit muna leiriba dangtu ubada arun di yam nungairamde. Masu angang duna lakpada nokhiba amadi makhut chikhiba du ningsingli. Aduna arunna makhoida angang pirakpa nupiduda phone tawduna angang si kadaidagi laurakpano hanglami. Maduda nupiduna, Sir, kaidoba yaurage? Aikhoigi khangnaba inaw amadagi laubani. Aduda khangde, angang si laura. Wafamduda nupiduna, kaidore masak aduk phajaba nungsikraba angang du laur law haidubo. Karigi nungsiba? Masai, afaba angang nate. Sir, angang du piraga paisado amu hallo haidui natro. Adugi wakhangdudi khalluno. Paisado pamde. Hausi manaktuna angang si laura. Natrabadi aino risu thilakani angang si pamde. Asamna wari saringai angang adu amuksu yam kanna noglaki. Bina ga arun ga suma tawduda ngakna yengduna lei. Bina na nangna wari sabata ma taraba male yam khangbadawna tawdro maongse. Arun su angang dugi manakta changsinduna yam munna yenglami. Bina na arunda manak changanu maong amani haibada arundi taramde. Angang du da yengduna lei angang du samamai mamitu musilaktuna arun da mamit khana yenglambadagi arun mamituna yengbada arun su tebanda leiriba thang du paiduna leithorakpada binadi angang du hatore khanduna tamo kaino angang du nupi da pikhise hatpati hatpigano adubu arundi binagi manak changsilaktuna thang duna thinnaba tarakpada binana makhutna ngakpada makhutta lelami bina sanabadagi laurakpada arundu leptuna binada yengduna Nakusidi kaidore. Nangoda sigleiro. Angana nate. Nangnane. Aibu hatnaba tawriba natro. Hairubada arundi ngakna. Ainane haiba. Kaino nang haidubo. Aibu gyan ta tatre. Madu haiduna angangduda munna yengduna. Bina, kanati chase. Angang sina yumda leirabadi afaba oiroi. Madu haiduna angangdu basket amada haptuna okto tongduna. Nupidugi manakta laklami. Mafamdu yauraduna okto driver duga paisa kaya tari hangnaringaida angang du amuk noglaki. Sakfamdusu musit muna olakpada driver dudi noigi angang sidi soreni haibada angang dun mamit khani yengbada okto driver du lauduna chenkhirami. Arun ga binaga su angang adubu nupi adugi thongsinda thangamduna chakhirami. Nupi duna bazar jatke haiduna tholakpada angang du leiramba ubada oh moidi angang se thanamnaba oire hana dum phare paisa pikhibadu pirau hairasu pitraga loire angang koi thiriba matai manaududa yonthoklaga loire haiduna angang du puduna changki. Namittugi nungdangduda nupiduna angang du sangom semduna pithaklami. Adubu sangom phana pithaklabasu angang adudi kapatoklamde. Nupidu sauna kari angang no bottle tare surabani pithaklibase hausikta khangi moi mate mona nang pitho amise karigino haibado koinaga thamba yaroi natrabadi ne iran ithungai ne nang thakpada loiba tare haiduna angang aduda yengduna isau langlami. Asumna angang du sauna nupidu da munna yenglaktuna masaktu akiba matauda mamai mamit musit muna masamdu su sap yungna yengduna noglaki. Nupidu su phibamduda kiraduna chenthoroknaba hotnarakpada angang du mamangda chaplamna lepsilaktuna nupidu gi mangaksamdu metuna akiba khonjelda asumna hai miyoibagi punsibu phagidongna mamal piduna yotba nangna sagi nungainaba hotnabada migi kaisu khandaba nangdi hingbada kanade
haiduna yam thina laknarami. Nang kanano? Karamda angana wa nganglibano? Angang sibu purakkiba mafamduda chatlo. Angang si mamada sino. Aduga ai kanano khanglakani. Haiduna angangdu hanagi masakta onthoraki. Kibadagi nupidu angang manaktuda changlamde. Nonganbaga matai manaw amada amuk angangdu yonthoklami. Somdana Arungi mamana masubo hangbada Arun amadi binana wari liduna khangalami. Ima, nasaga namoga amtang akpiyo. Arungi mama Sakina. Ipungo, isa lande. Isu pambadagi. Imana imaugi tamoy sokadaba yam haikrine. Haiduna makoy kaminarami binasu wakhangdu nungaifam khanglamde. Angangdu adum uraga leirami kapsu yam kaplami. Namitudagidi sakhisu binabu nungsina loina birami. Angang yaudrabasu ama yoksi haiduna mamawu thembirami. Hospital adusu irang thokpa hengalaki. Angang mamadusu macha sinadri fauba yumda haloi haiduna kaptuna talerami. Angang adubu nauna yokliba mama mapa adudasu nong manupa aduda makhawida chikuna imayam thokpadagi hospital pukhatuna laikatnarami. Phibam aduda kibadagi nupiduda phone tawraktuna angangdu laurulaw hairakpadagi nupidu yumso londuna leirami phone su off thamjinki. Binaga Arunganasu police station da chatuna nupidugi address piduna angangdugi matangda haiduna hospital dagi mangkiba angangdu nupiduna huralakpa oiramgadra chingnai thijinbiyu haiduna wari khara saramlaga hanki. Namidang athengbada angang adubu yokliba nupidu manemboka laktuna nupi adugi thongsinda angang adubu thamnamduna chatki. Numitugi namidang aduda angang aduna nupi adubu thong thinduna kauraki. Manungda lotuna leiriba nupi adusu tai adubu kibadagi thong hanglamde. Angang aduna Kumari thong hang natrabadi aina changlaklabadi nang afaba oiroi haiduna akiba khonjenda lauraki. Napidudi maming khanglangbaduda amuka hena kirami. Kina thongdusu hanglami. Thong hek hangbaga angang adu akiba sakphamdu onduna makhawida tap napsilaktuna nang aina haiba yadrabanina thawai lobu tare haiduna mangaksumda chikpa hauraki. Ai bumda kanbiyo ai nang haibadu yarage hayeng soidana chake adamna haijabadagi angang aduna phare ngasigidi ngakbirabani haiduna tumina amuk tumkirami. Aibo angang asi putuna karamna chakani police na su yamna kana thiribani aibu jenda leiba tarabra asumna khalami. Mana khaliba wakhalnado angangduna yamna khangbagum nangdi jelda leiroida haiduna nolaki. Numitugi nonganbada napi aduna angang adubu puduna hospital aduda laklami. Somdasu police na napidugi address aduda laktuna yenglubada so londuna leiba thengnarami. Laikai aduda hangbada napidu angang ama puduna kadaidano khangde chakhibu uhawi haibadagi police singna phone number du piduna mama yumda leiba urabadi pau piro hairamduna chakhirami. Somda nupi aduna hospital yorapada nurse nupi aduna angang adubu ubada tap laktuna nang nongma hospital da laklambadu natra angang asi huraliba natra haiduna hospital gi security kauduna nupi adubu phahanki. Police ta pau piduna kaurami. Angang adusu mama da sinarami. Mama aduna kaptuna isasi karigi huralibano hanglami. Aibo amuk tangakpiyo ai am soikre asumna haizarami. Tanja aduda angang adugi mangal ama tholaktuna nupi aduda changki. Asumna nupi aduna noktuna Madi aina piningbadandi piragani haiduna akiba saktamda onduna noglaki. Police yausilaktuna nupi adubu phanaba tawbada nupi adu mathakta isai saktuna kaki. Police singsu mabu tanaki adubu nupi adudi mathakta songthaki aduga thawai thajaki. Angang adubu hospital dagi huranba numita nongmaina panba nupa ama laikhidaba adugi thawai adu angang aduda changkhibani. Nupa adu yamna achumba chatpa misakni. Thawai aduna angang huranbadu khangbadagi angang aduda changkhibani. Thaudo adu pauda khabarda yauraki. Arunsu khabar pabada thengnarami. Hospital dagi hurankhiba angang adu phangle angang adubu huraliba nupi adugi mi Kumari kawi. Mahak hospital gi building dagi songthaduna sire haiduna yauraki. Bina amadi arunda tawkhiba mayamdu angang adubu huran hanbani khanbadagi thawai aduna saubadagi thodok singdu thokhibani.
Asumna matam kharasu haukhre nongmadi binana tumlingai magi manglanda angang amaga nupa amaga urami nupa aduna asumna hairami ꯑꯩꯅ ꯋꯥꯈꯜꯂꯥꯟꯅ ꯈꯜꯂꯨꯕꯗꯒꯤ ꯅꯉꯣꯟꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯈꯔ ꯇꯧꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯪꯅ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤ ꯋꯥꯔꯤꯕꯗꯣ ꯋꯥꯔꯨꯔꯅꯨ ꯅꯪꯒꯤ ꯅꯆꯥ ꯁꯣꯏꯗꯅ ꯐꯪꯂꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯡꯈꯤ ꯕꯤꯅꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯃꯪꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯔꯨꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯤ ꯕꯤꯅꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯇꯥꯃꯣ ꯑꯩꯒꯤ ꯃꯪꯗ ꯑꯉꯥꯡꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯁꯨ ꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯪꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯇꯝꯂꯝꯃꯤ ꯐꯔꯦ ꯃꯪꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯁꯅꯨ ꯏꯕꯥꯅꯤꯒꯤꯁꯨ ꯏꯆꯥ ꯐꯪꯖꯕ ꯑꯣꯏꯔꯁꯅꯨ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯕꯤꯅꯥꯅ ꯍꯤꯡꯒꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯁꯥꯗꯨ ꯃꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯋꯥꯟꯊꯔꯛꯈꯤ ꯃꯅꯦꯝꯕꯣꯛꯁꯨ ꯕꯤꯅꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯄꯗ ꯍꯤꯡꯒꯣꯜꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯔꯨꯟꯕꯨ ꯀꯧꯔꯛꯈꯤ ꯏꯕꯨꯡꯉꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯤꯡꯒꯣꯜꯗꯒꯤ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯤꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯑꯔꯨꯟꯁꯨ ꯄꯥꯈꯠꯅ ꯗꯣꯛꯇꯔ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ ꯀꯪꯒ꯭ꯔꯦꯠꯁ ꯑꯗꯣꯝꯒꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯋꯥꯗꯨꯗ ꯑꯔꯨꯟꯗꯤ ꯍꯔꯥꯎꯃꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯊꯦꯡꯛꯌꯨ ꯗꯣꯛꯇꯔ ꯊꯦꯡꯛꯌꯨ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯃꯆꯥꯅ ꯀꯞꯄꯗꯨꯗ ꯄꯥꯈꯠꯅ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯄꯥꯈꯠꯄꯤꯒꯅꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯏꯃꯥꯒꯤ ꯏꯃꯧꯗꯣ ꯏꯁꯨ ꯐꯪꯒꯗꯧꯔꯦ ꯗꯣꯛꯇꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯕꯤꯅꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯃꯊꯪꯗꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ